Chatliba tha asigi tangkunda Rashtriya Swayamsevak Sangha RSS ki Luchingba Mohan Bhagwat Imphalda Lakkadouri Luchingba asigi khonsat asida Churachandpur amadi Kangpokpi lomdasu satuna kuki singa unagani haibagi thajabasu leinari Manipurda tholiba irang asi hek haurakpadagi RSS na mikop nahom singna yengsinduna lakle Manipurda popular government ama sembagi tangai paraba leire masimak state asigi miyamna khaurangna ngaiduna leiri haibasi RSS ki mari leinaba singna khanghanduna lakibani RSS ki Luchingba sina Manipurda lakadoriba si political ga mari amata tahaloidori adum moinamak lona thumna BJP gi Luchingba singamadi MLA kharadi soidna unagani haina thajanari nakalamaromda Chatliba tha asigi tangkun ga mathoida BJP National President JP Nadda Imphalda Lakkadouri Luchingba asigi khonsat asida Manipur gi matangda project sing review tawgadori adubu mahaki khwaidagi maruoiba khonsatti state asida BJP mapangal kankhathanaba masung anoba lengak ama semnabagi matangda kupna yengsingadori press na thajaba yaba mafamdagi phangba pawgi matung inna Luchingba ni asi hankraba matungda Maitai Naga amadi Kuki MLA sing Delhi da kauduna makoigi marakta leiramba nungainadaba sing adu loisinduna lengak sembagi warep laugadori hairi